ngase phongkiba tongan tongan ba manipuri siphongsing amasung thokiba thawdo wathoksing dagi maroibi i pausing myamna thamjigi ahanba isel express dagi lokosaraga pdf ki camp myanmar lanmi ki fighter z singna bom thadakre koktha khunau do bom mase fashilakpudagi lanjena kre more town yawna myanmar ga taina bangam khoi paring sing de patrolling satuna akan basin thorang lakhot kre Manipur amasung Myanmar ga taina ba border pillar number 81 ga naknana Myanmar rum thangba sarukta leiba People's Defense Force PDF Myanmar gi lalhaupushing gi kem da ngasi ayuk pung mapan makhairom tabada Myanmar army gi fighter Z sing paishilaktuno bom thadakre pausi isina phangba paugi matung ina bom thadarak paduda PDF ki kedrani sikre aduga ahumna asu opanangkre soklaba PDF ki kedar sing adu mare hospital puraktuna lekana khairi miyoi sing adu gi maming matha sapsana khangmandri koktha khunau naknaba PDF ki kem aduda Myanmar lanmina bom thadakiba aduda bom ase sing paithoraktuna koktha khunau yokshilakpadi khunja sing lanjenakre koktha khunau du leramba khunja sing adu koktha khunjau romda senchinarakre khungung adu ngak senanaba nupa khara lehubnatana ataidi lanjenarakle haina koktha khunau gi nupi amana phongdorakli hiramasi gi matana lengana miyeng sangbi duna khunja sing aki tujungbo phawriba kohonanaba thabak pekatpi wairi Indo Myanmar border leiba bi Bongjang village more police amasum special commando gi teamna ngaksin gi thabak sa thabau khre ngarang hariba mafam atumakta Myanmar gi attack helicopter sing pashilaktuna bom thadaki budis lekhrabani ngasi amuhana bom gi attack sa tharakpa duna maramoiraga khunja sing da aki tujungba pokhon khibani more yauna Myanmar ga taina bangam khoi paring sing da Assam Rifles Manipur Police ki kangbu sing na patrolling sa tuna ngaksin gi thabak sa thabau khre Susampur district ki Myanmar ga taina ngam kai paring leiba Bohyang village ki Elkanan village gi ngam kai da leiba border pillar kya phauduna Behyang da leiba Indian Reserve battalions amasum Behyang police station ki personnel sing patrolling satuna ngak sen gi thabak sa thakren su paus da phongdorakli sana leiba pauksi da na sum report tawri PDF ki camp air strike sa thabda ani sire Indo Myanmar border pillar 81 me ada hangba people defense force PDF ki camp da Myanmar lanmi na air strike sa thrakpada yamdrabada PDF ki lanmi ani sire ahumna aso opanangle thajaba yaba maphamdigi phangba pauna hai Manipur gi ngamkhai sarukta oiriba koktha khunau mea border pillar 81 ga naknaba Myanmar maikairom da hangba PDF ki kematu da ngarang hanjin helicopter sizinaduna Myanmar lanmi sing nongthak gi landaki maduda su PDF ki members sing asiana yauki maduda sunatana kemadu gi saruk khara su amanga thoki Myanmar army gi fighter Z amana ngase ayuk pung mapan makhairam tarakpada kem adumakta matik mayai selaba bom kyamarum haitaraki bom pakai begi makhol aduna koktha khunau phawbaniki bom gi maset kyamarum India gi ngamkhai manung lomna taraki nongthaktagi air strike se takraba tungda PDF ki asokpa member ama Myanmar romdagi angauba masugi car amada puraklaga more hospital da lekanaki makoina purakhiba Myanmar romdagi car dusu bi bongyang amadi haismongyang khulani gi marakta leiba lambi amada dangthorongki yamna toina nongthakgi Myanmar lanmi sing air strike tawrakpa maramna PDF ki lanmi sing kem sing da yarek nadre ground force thajilagadi madubu mayokna nabagi dama ngamkhai sambal paring mayada oina athuplaga leiba Manipur gi khunja sing uba phangi hairi Indo Myanmar border nauna thulokliba thawdok sing aduna maram oiraga Manipur gi maikeida pamdaba thawdok thulakpa thingnaba Manipur Police ki ahenba team sing maikei domda thajinkhre border pillar 81 gi manakna leiriba koktha khunau bi Bongjang village na singba mapham kya rasu Manipur Police Commando gi personal sing special commando gi akhanaba team kya marup thajinduna mikup nom sing na lekhre oirakliba phibam masida Manipur lagana kari tabu yabi habadu ngasi numidang su minister dang thombam berena share louduna awangba thakki security gi mipam pangthoken su pausna makhatarakli makhasa tarak poina topa maroiba paukhana Rahul Gandhi MP oibidi gi disqualify tokre AAP Trinamool yawn opposition party sing akan mamong no yaning daba phongdokna kre haukiba kumja English singaniga taraga mapan Rahul Gandhi gi mathakta Gujarat ki court amana lakhatkiba defamation case ama gamadi leinana Congress ki lusingbu Rahul Gandhi bu sahi ani gi phadok pibagi wayel ta khraba tungda mapu Lok Sabha gi speaker gi tribunal na MP oibadi gi disqualify tokre Lok Sabha gi secretary na thadorapa sirol amagi matungina Rahul Gandhi na MP oidamliba Kerala gi Payanan gi sit asi hangduna leire hena laktokre Madam Election Commission akhanaba mikal pangthokpa yaragani loinana Delhi da leiba ma ki Bangalore sisu thamagi manungda thadoknaba khankhre Rahul Gandhi bu sahi ani gi phadok pibatanatana MP oibadi gi disqualify tawgi thawong asi Congress party bu madi Rahul Gandhi bu namthanaba satharakpa thawong ni hainasu Congress party gi mekedi gi akan wapam thamlakli
loinana BJP gi maikei di khongthang si independent court amana sathajaba thabakni masi law gi oina sab saba tafum thokpa du tawjabani masida sunatana hawkipa kumja english ngani ga taraka mapan gi mikhal gi bot khomada Rahul Gandhi na thamki wapam adu leba sigi sothna leba furup singda hanthana yengmani haidi panma yabade Gujarat ki Surat ki court amana masagi se yankhai gani thoirom surab Rahul Gandhi bu defamation case amaga mari laina sahi ani jail thu laina phadok pi hibani adumaina ma case asi mathak thongba court singda appeal sathanana bagi damak tha amagi bail pi dun lairibani logi matung ina MP amana karigumba crime amada senaduna court amana sahi ani dagi tadaba phadok pirabadi MP oibadigi disqualify tawgadabani haiba satna kanglon adugi matung ina Manipur Lok Sabha gi member MP oibadigi ngasi disqualify tawkhibani thawang asida Congress party khaktanatana leba asigi tungan ba opposition party kaya marumna akan mamongna yaningdaba phungdok narakli Hana Congress ka yanaramdaba political party ka yamarum sa handak Rahul Gandhi gi mathakta sa thariba thawong asibu akan bathakta akan mamong yaningdaba phungdok narakli Delhi gi minister su oriba Aam Aadmi party gi convener Arvind Kejriwal na thawong asibu yaningdaba phungdok tuna hai Modi na lusing lenga asi British lengak tagi hena tamthiba lenga amoire lenga asi miyam gi lenga oibigi muhutta one party one leader dictatorship oina salairi Handaki khongpam asi BJP amasum Congress ani gi mukna banate masi India kannana bagi lantham amani West Bengal gi chief minister su oriba Trinamool Congress ki lusing Mamata Banerjee hai Prime Minister Narendra Modi na lusing ba BJP gi lenga matam asida BJP na taba atopa party gi lusing busing asi makhoi gi miyeng sangpham oiduna lairi tungan crime sing da sena ba BJP gi lusing ba kaya marumna cabinet ta yaholaga opposition gi lusing busing wapum khara phongdok lurabagi di disqualify tawir hairi Bharatiya Rashtra Samiti ki lusing busu oriba Telangana ki Chief Minister Chandrasekhar Rao hai numit asi India ki democracy ki amamba numit oina adumak lehoragani asiguma tanja asida opposition party singna magi party ki khetnabe singa do tungoinaram laga leba asigi constitution bu kanana bagi dama amat oina punsinduna thabak pekhat matam oire Samjawadi party ki lusing ba Akhilesh Yadav hai leba asigi opposition party ki lusing ba singda miyot minai sathabai basi BJP lenga asigi hainabi oire Maki masanupa Amjad Khan su asiguma manaba mawngda disqualify tawba leikrabani Shiva Sena UBT gi lusing Maharashtra gi hana gi minister Uddhav Thakre na hai handaki thawong asi democracy bu sanghat hatpani huranba singbu huranbani haibada phadok tabe bisu yamna angak phawi Congress party ki lusing busing phungdorapagi matung ina Rahul Gandhi bu disqualify tawbagi mawong asi logi wangwadani maramdi MP amabu disqualify tawba haibis India gi president election commission ga khanaraba matung khaktamak tawgadabani makatana Congress party ki mekedi gi higher court appeal satuna court ki verdict asi kaktanana bohonagani kariguma appeal adu lokat pitrabadi Supreme Court ta verdict adu bu singnagani hairi ningsingbu yabadi Gujarat ki Surat ki court na Rahul Gandhi phadok pi khibegi matung ina maakpu MP oibri disqualify tawkhri Basi karigumba matak thongba court amana verdict asi cancel tawtoba tarabadi lakaduriba sahi nipan phawda Rahul Gandhi asi amok hana mikhal thengnaba yadabagi phibamda laigadoribani hainasu pawsna phungdorakli Makasa tarak poina to papa amana umang sing kannanaba minister gi thakta mifam pangdoktuna khanakhre Reserve Forest ki saruk khara tampa ki district to onsinana ba khankhre Manipur Lengana tampaki lamda lairi Reserve Forest area Kharahana Senapati amasum Kangpokpi district ki manung sanba lairambadagi Imphal West amasum Imphal East district ki manung salananaba Lengana lokhiba wareb athubuda thabak ton thonaba minister nongthoma berena mari leinaba official singda khankhre wafamasi minister gi thakta mifam pangthoktuna khanakhibaga loinana athubuda nakai sengdoknaba thabak lokhanaba official singda khankhre Reserve Forest amasum Protected Forest ki lamda Revenue amasum Tribal Affairs and Hills Department na piram laba khul sing masa khangdok laga lokat phamtok thabak lokhatnaba khankhre ngase pung 13 makhairam taba matamdagi horaga nungthil pung amarom taba pawba Chief Minister Secretariat ta Revenue Department Forest Department gi makok thongba official sing yauna mifam pangthoktuna tungan wafam sing khanakhi hari Chief Minister Nongthoma Biren ama ki social media ra thagalakhiba post amada hai mifam aduda verification drive sathanaba loinana Reserve Forest amasum Protected Forest ngasi ningthina ngak sienduna thamnaba loinana madura thokpu khudongsa daba sing matau kuramna woroisin purakatagi haiba wafam kana khanakhi kaya khanakhi mifam adugi matangna phangba pauna hai Langol Reserve Forest ki manungda lairiba lamsing asi kumja English ngamaga samapanga marfuga marida matamadugi lenga na khudongsa nabagi damak hana Senapati district ki manung lairamadagi Imphal district ki manungda oina hapsilamani
ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯂꯧꯔꯝꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯕꯛ ꯑꯣꯏꯅ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯗꯕꯅ ꯂꯪꯒꯣꯜꯁꯤꯡꯗ ꯂꯩꯕ ꯈꯨꯜ ꯑꯅꯤ ꯂꯟꯊꯨꯡꯁꯤꯡ ꯑꯃꯁꯨꯡ ꯔꯝꯒꯥꯏꯂꯣꯡ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯍꯥꯟꯅ ꯁꯥꯏꯇꯨ ꯒꯝꯐꯥꯖꯣꯜ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯜꯂꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯅꯧꯅ ꯀꯥꯡꯁꯨꯞ ꯒꯦꯜꯖꯪ ꯁꯕ ꯗꯤꯕꯤꯖꯟꯗ ꯂꯩꯔꯤ ꯍꯥꯏꯅ ꯔꯤꯀꯣꯔꯗ ꯇꯧꯔꯝꯕ ꯊꯦꯡꯅꯈꯤ ꯂꯪꯒꯣꯜꯁꯤꯡ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 1994ꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯏꯝꯐꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯁꯤ ꯐꯥꯏꯅꯦꯜ ꯀꯧꯕ ꯈꯨꯜ ꯑꯃ ꯀꯨꯝꯖꯥ ꯏꯪ 1994ꯅ ꯃꯇꯝ ꯑꯗꯨꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯁꯦꯅꯥꯄꯇꯤꯅ ꯔꯤꯀꯣꯛꯅꯥꯏꯖ ꯄꯤꯔꯝꯈꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯃꯅꯨꯡ ꯆꯜꯂꯤ ꯆꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯀꯦꯁ ꯇꯧꯅꯕꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠꯅ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯃꯅꯨꯡꯅꯤ ꯅꯠꯇ꯭ꯔꯒꯅ ꯔꯦꯚꯤꯅ꯭ꯌू ꯚꯤꯂꯦꯖꯅꯤ ꯍꯥꯏꯕ ꯊꯤꯖꯤꯟꯅꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈꯤ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ ꯏꯪ 2002ꯗ ꯔꯦꯚꯤꯅ꯭ꯌू ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯈꯝꯕꯨꯅ ꯂꯨꯆꯤꯡꯕ ꯑꯣꯐꯤꯁꯔ ꯑꯍꯨꯝꯅ ꯁꯥꯕ ꯀꯃꯤꯇꯤ ꯑꯃꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯁꯦꯡꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯤꯅ ꯊꯣꯛꯂꯝꯈꯤꯕ ꯈꯨꯜ ꯁꯛꯈꯪꯕꯒꯤ ꯆꯦꯔꯣꯜ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯦꯞꯅꯈꯤ ꯂꯣꯏꯅꯅ ꯗꯤ ꯑꯦꯛ 1927 ꯑꯃꯁꯨꯡ ꯐꯣꯔꯦꯁꯠ ꯀꯟꯖꯥꯔꯕꯦꯁꯟ ꯑꯦꯛ 1980ꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯅ ꯈꯨꯜꯒꯤ ꯁꯦꯗꯨꯜꯅꯆꯤꯡꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯔꯒ ꯈꯨꯜ ꯑꯗꯨꯒꯤ ꯁꯛꯈꯪꯕꯒꯤ ꯆꯦꯔꯣꯜ ꯑꯗꯨ ꯀꯛꯊꯠꯈꯤꯕꯅꯤ ꯀꯨꯝꯖꯥ ꯏꯪ 2002 ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯂꯝꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤꯅ ꯊꯤꯖꯤꯟꯕꯗ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯨꯝꯖꯥ ꯏꯪ 2003ꯗ ꯃꯇꯝ ꯑꯗꯨꯒꯤ ꯗꯤ.ꯁꯤ ꯁꯦꯅꯥꯄꯇꯤꯅ ꯂꯨꯟꯊꯨꯡꯁꯤꯡ ꯑꯃꯁꯨꯡ ꯔꯝꯒꯥꯏꯂꯣꯡ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯛꯈꯪꯂꯝꯕꯅꯤ ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯃꯤꯈꯜꯅꯆꯤꯡꯕꯗ ꯃꯐꯝ ꯑꯁꯤꯗ ꯚꯣꯠ ꯊꯥꯗꯅꯔꯤꯕꯅꯤ ꯂꯣꯏꯅꯅ ꯐꯣꯔꯦꯁꯠ ꯔꯥꯏꯇꯔꯁ ꯑꯦꯛ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯜ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯥꯡꯄꯣꯛꯄꯤꯗ ꯁꯦꯇꯜ ꯇꯧꯅꯕ ꯍꯣꯠꯅꯔꯝꯕ ꯊꯦꯡꯅꯈꯤ ꯋꯥꯐꯝ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯈꯪꯍꯜꯂꯛꯄꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯗ ꯃꯁꯤꯒꯤ ꯅꯥꯈꯩ ꯁꯦꯡꯗꯣꯛꯅꯕꯒꯤ ꯊꯕꯛ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯅꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯗꯤ.ꯁꯤ ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯤꯔꯛꯅꯕ ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤ.ꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯍꯥꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕ ꯅꯣꯡꯃꯥꯏꯖꯤꯡ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯍꯩꯉꯥꯡ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯆꯤꯡꯈꯩꯁꯤꯡ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯈꯦꯃꯥ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯃꯁꯨꯡ ꯁꯝꯕꯩ ꯄꯨꯔꯨꯝ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯪꯍꯟꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯂꯣꯏꯅꯅ ꯔꯦꯚꯤꯅ꯭ꯌू ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁꯅ ꯔꯤꯀꯣꯛꯅꯦꯁꯟ ꯄꯤꯔꯝꯂꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠꯀꯤ ꯃꯅꯨꯡꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯑꯃꯁꯨꯡ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯨꯅ ꯎꯃꯪꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯦꯁ.ꯇꯤ ꯗꯤꯃꯥꯟꯗ ꯌꯦꯠꯂꯤꯕꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯁꯤ WMC ꯃꯩꯇꯩꯁꯤꯡꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯜꯍꯟꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯉꯛꯂꯧ ꯐꯪꯅꯅꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯨꯞ ꯈꯔꯅ ꯌꯦꯠꯂꯤꯕ ꯑꯗꯨ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯁꯤ ꯍꯥꯏꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ WMCꯅ ꯐꯣꯡꯗꯣꯔꯛꯂꯤ WMCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯌꯥꯝꯕꯦꯝ ꯑꯔꯨꯟ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯌꯥꯗꯕ ꯑꯃꯗꯤ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯆꯃꯝꯅꯕꯁꯤꯡ ꯑꯗꯨ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯁꯤ ꯐꯝꯃꯤꯟꯅꯕꯒꯤ ꯃꯐꯝ ꯑꯃꯗꯤ ꯃꯇꯝꯁꯨ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯌꯦꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯄꯤꯔꯛꯎ ꯑꯗꯤꯝ ꯖꯥꯇꯤ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯑꯃꯤꯇꯤ ꯍꯣꯜ ꯑꯣꯏꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯩꯇꯩꯁꯤꯡꯒꯤ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯦꯒꯥꯟꯗ ꯁꯟꯗꯣꯛꯇꯨꯅ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯄꯨꯋꯥꯔꯤꯗ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯉꯝ ꯌꯥꯎꯗ꯭ꯔꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯃꯁꯤ ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯣꯛꯍꯟꯖꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯝꯒꯤ ꯁꯔꯨꯛꯀꯤ 3% ꯈꯛꯇꯗ ꯈꯨꯟꯗꯥꯕꯒꯤ ꯑꯌꯥꯕ ꯂꯩꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯅꯪꯂꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 1963 ꯐꯥꯎꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜ ꯏꯀ꯭ꯋꯤꯂꯤꯕꯤꯌꯝꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯔꯝꯗꯦ ꯑꯗꯨꯃꯥꯏꯅꯃꯛ ꯉꯝꯈꯩ ꯂꯥꯟꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯃꯤꯇꯣꯞ ꯀꯌꯥ ꯃꯔꯨꯝ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯣꯝꯂꯦꯟ ꯐꯥꯎꯕ ꯇꯥꯜꯂꯛꯄꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯃꯩꯇꯩꯁꯤꯡ ꯑꯦꯁ.ꯇꯤ ꯁ꯭ꯇꯦꯇꯁ ꯐꯪꯂꯕꯁꯨ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯈꯨꯟꯗꯥꯅꯕ ꯍꯣꯠꯅꯔꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯦꯒꯥꯟꯗ ꯀꯌꯥ ꯃꯔꯨꯝ ꯁꯟꯗꯣꯛꯇꯨꯅ ꯆꯝꯖꯔꯕ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯦꯞ ꯚꯤꯛꯇꯤꯝ ꯌꯥꯎꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯄꯤꯛꯆꯔꯒꯤ ꯃꯇꯥꯡꯗ ꯀꯣꯔꯠꯅ ꯆꯥꯏꯜ ꯔꯥꯏꯠꯁ ꯕꯣꯗꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ
ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯥꯊꯣꯏꯗ ꯔꯦꯞ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯍꯥꯠꯈꯤꯕ ꯗꯂꯤꯠ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯁꯛ ꯑꯗꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯂꯣꯏꯅꯅ ꯐꯣꯇꯣ ꯑꯃ ꯇ꯭ꯋꯤꯇꯔꯗ ꯊꯥꯒꯠꯇꯨꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯃꯊꯛꯇ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯅꯕ ꯋꯥꯀꯠ ꯑꯃꯗ ꯉꯁꯤ ꯗꯤꯜꯂꯤ ꯍꯥꯏ ꯀꯣꯔꯠꯅ ꯅꯦꯁꯅꯦꯜ ꯆꯥꯏꯜꯗ ꯔꯥꯏꯠꯁ ꯄꯦꯅꯦꯜꯁ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯧꯈ꯭ꯔꯦ꯫ ꯆꯤꯐ ꯖꯁꯇꯤꯁ ꯁꯇꯤꯁ ꯆꯟꯗ꯭ꯔ ꯁꯔꯃ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯁꯆꯤꯟ ꯗꯠꯇꯥꯒꯤ ꯕꯦꯟꯆ ꯑꯃꯅ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯔꯥꯏꯠꯁ NCPCRꯗ ꯅꯣꯇꯤꯁ ꯄꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯋꯥꯀꯠ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯀꯥꯎꯟꯇꯔ ꯑꯦꯐꯤꯗꯦꯕꯤꯠ ꯑꯃ ꯊꯥꯒꯠꯂꯛꯅꯕꯒꯤ ꯆꯌꯣꯜ ꯃꯔꯤꯒꯤ ꯃꯇꯝ ꯄꯤꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯗꯨ ꯖꯨꯂꯥꯏ 18ꯇ ꯃꯈꯥ ꯍꯤꯌꯥꯔꯤꯡꯒꯤꯗꯃꯛ ꯀꯣꯔꯠ ꯑꯗꯨꯅ ꯃꯇꯝ ꯊꯥꯈ꯭ꯔꯦ꯫ ꯍꯧꯔꯛꯄꯗ NCPCRꯒꯤ ꯀꯥꯎꯟꯁꯤꯜ ꯑꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯅꯣꯇꯤꯁ ꯑꯃ ꯃꯈꯣꯏꯗ ꯊꯣꯛꯈꯤꯗꯦ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯑꯦꯐꯤꯗꯦꯕꯤꯠ ꯑꯃ ꯊꯥꯒꯠꯄ ꯉꯝꯅꯕ ꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯥꯏꯜꯗ ꯔꯥꯏꯠꯁ ꯕꯣꯗꯤ ꯑꯗꯨꯗ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯅꯕ ꯀꯣꯔꯠ ꯑꯗꯨꯗ ꯍꯥꯏꯖꯈꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯇꯧꯈꯤ ꯍꯥꯏꯔꯤꯕ ꯇ꯭ꯋꯤꯠ ꯑꯗꯨ ꯑꯃꯨꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯇ꯭ꯋꯤꯇꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯩꯗꯨꯅꯁꯨ ꯑꯁꯤꯒꯨꯝꯕ ꯐꯣꯡꯂꯛꯄ ꯑꯗꯨꯒꯤ ꯃꯔꯥꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯅ NCPCRꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯀꯣꯔꯠ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯉꯥꯡ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯨ ꯊꯥꯒꯠꯇꯨꯅ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁꯁꯤꯡꯒꯤ ꯑꯉꯥꯡ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯃꯁꯛ ꯑꯗꯨ ꯐꯣꯡꯗꯣꯛꯄꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁ ꯑꯦꯛ 2012 ꯑꯃꯁꯨꯡ ꯖꯨꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯀꯤꯌꯔ ꯑꯦꯟড ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯑꯦꯛ 2015 ꯑꯗꯨ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯊꯨꯒꯥꯏꯔꯦ ꯍꯥꯏꯔꯗꯨꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃ ꯑꯣꯏꯔꯤꯕ ꯀꯥꯟꯗꯥ ꯁꯨꯔꯦꯁꯅ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯥꯊꯣꯏꯗ ꯍꯥꯏ ꯀꯣꯔꯠ ꯑꯗꯨꯗ ꯋꯥꯀꯠ ꯑꯃ ꯊꯥꯡꯒꯠꯂꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇ꯭ꯋꯤꯠ ꯑꯗꯨ ꯖꯤꯑꯣ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯗ ꯐꯪꯗ꯭ꯔꯕ ꯃꯔꯝꯅ ꯄꯤꯇꯤꯁꯟ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯇ꯭ꯋꯤꯇꯔꯅ ꯀꯣꯔꯠ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯇ꯭ꯋꯤꯇꯔꯒꯤ ꯀꯥꯎꯟꯁꯤꯜ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯑꯦꯀꯥꯎꯟꯠ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯈꯪꯍꯟꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯀꯣꯟꯅ ꯑꯃꯨꯛ ꯌꯥꯍꯟꯈꯤ ꯍꯥꯏꯅꯁꯨ ꯀꯣꯔꯠ ꯑꯗꯨꯗ ꯊꯝꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 7ꯅ ꯉꯥꯏꯔꯤꯕꯤ ꯗꯂꯤꯠ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯒꯁꯠ 1 ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯥꯊꯣꯏꯗ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝꯁꯤꯡꯗ ꯁꯤꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯥ ꯅꯣꯡꯆꯨꯞ ꯗꯤꯜꯂꯤꯒꯤ ꯑꯣꯜ ꯅꯟꯒꯜ ꯚꯤꯂꯦꯖꯇ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝꯁ ꯑꯗꯨꯒꯤ ꯄ꯭ꯔꯤꯁꯠ ꯑꯃꯅ ꯃꯍꯥꯛꯄꯨ ꯔꯦꯞ ꯇꯧꯈꯤ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯀ꯭ꯔꯤꯃꯦꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯀꯥꯟꯅꯕ ꯂꯧꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯄ ꯄꯤꯇꯤꯁꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯣꯛꯇꯣꯕꯔ 5 ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯥꯊꯣꯏꯗ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯖꯁꯇꯤꯁ DL ꯄꯥꯇꯤꯜꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆ ꯑꯃꯅ ꯇ꯭ꯋꯤꯇꯔꯗ ꯅꯣꯇꯤꯁ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯠ ꯑꯗꯨꯅ ꯇꯥꯡꯀꯛ ꯑꯗꯨꯗ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯠ ꯂꯤꯇꯤꯒꯦꯁꯟ PIL ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯗ ꯗꯤꯜꯂꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ NCPCRꯗ ꯅꯣꯇꯤꯁ ꯊꯣꯛꯎ ꯌꯥꯈꯤꯗꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯝꯕꯦꯟꯁꯟ ꯂꯥꯟꯅ ꯂꯧꯈꯤꯕꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯦ꯫ NH-37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯗ ꯁꯣꯛꯈꯤꯕ ꯇꯨꯄꯨꯜꯗꯒꯤ ꯅꯝꯗꯨꯋꯥꯡꯖꯪ ꯐꯥꯎꯕꯒꯤ ꯆꯀꯥꯡꯅꯨꯡ ꯈꯨꯜꯒꯤ ꯁꯣꯛꯈꯤꯕ ꯀꯤꯂꯣꯃꯤꯇꯔ 3ꯔꯣꯝꯒꯤ ꯂꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯟꯖꯥꯁꯤꯡꯅ ꯀꯝꯕꯦꯟꯁꯟ ꯉꯁꯤ ꯐꯥꯎꯕꯗ ꯐꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯐꯣꯔ ꯗꯤꯂꯤꯚꯔꯤ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯐ꯭ꯔꯤꯝ ꯒꯥꯡꯇꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯝꯕꯦꯟꯁꯟ ꯐꯪꯗ꯭ꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ RTI ꯈꯨꯠꯊꯥꯡꯗ ꯋꯥꯍꯪꯁꯤꯡ ꯍꯪꯂꯨꯕꯗ ꯃꯈꯣꯏꯅ ꯐꯪꯐꯝ ꯊꯣꯛꯂꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯀꯃꯟ ꯂꯦꯟꯒꯤ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,63,733 ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯔꯥꯟꯕ ꯃꯃꯤꯡꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯈꯨꯌꯦꯛ ꯁꯥꯔꯒ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯝꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯨꯔꯕꯁꯨ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯨꯟꯖꯥꯁꯤꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯎꯔꯕꯗꯤ ꯀꯤꯍꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯥꯡꯈꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯑꯣꯏ 3 ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯪꯒꯜ ꯃꯅꯨꯡꯗ ꯁꯤꯔꯝꯂꯦ꯫ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯖꯣꯔꯥꯝꯒꯤ ꯔꯦꯖꯤꯁꯇꯦꯟꯁ 3 ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯒ ꯅꯛꯅꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯂꯩꯕ ꯖꯪꯒꯜ ꯑꯃꯗ ꯁꯤꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯑꯣꯏ 3 ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤꯌꯥꯍꯥꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯥꯏꯅꯛ ꯚꯤꯂꯦꯖꯇꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯄꯥꯡꯈꯤꯕ ꯃꯇꯨꯡ ꯃꯥꯔꯆ 18ꯗꯒꯤ ꯊꯤꯕ ꯐꯪꯂꯛꯈꯤꯗꯕꯅꯤ꯫ ꯃꯤꯖꯣꯔꯥꯝ ꯄꯨꯂꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 3 ꯑꯗꯨ ꯃꯇꯝ ꯑꯃꯗ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯃꯒ ꯃꯔꯤ ꯂꯩꯅꯈꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯣꯁꯇꯦꯜ ꯑꯣꯏꯅ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ 3 ꯑꯗꯨ ꯈꯨꯠꯂꯥꯏ ꯂꯩꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯈꯤꯕ ꯁꯦꯟꯐꯝ ꯃꯄꯨꯡ ꯐꯥꯅ ꯍꯜꯂꯛꯇꯕꯒꯤꯗꯃꯛꯇ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯩꯅ ꯀꯟꯅ ꯆꯥꯛꯂꯕ ꯃꯤꯑꯣꯏ 3 ꯑꯗꯨꯒꯤ ꯍꯛꯆꯥꯡꯁꯤꯡ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯂꯥꯞꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯂꯩꯕ ꯖꯪꯒꯜ ꯑꯃꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯈꯤ꯫ ꯃꯤ ꯍꯥꯠꯄꯒꯤ ꯀ꯭ꯔꯥꯏꯝ ꯑꯗꯨꯕꯨ ꯆꯠꯊꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯁꯤꯡ ꯑꯗꯨ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯕ ꯍꯧꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯔꯤꯈ꯭ꯌꯥ ꯊꯥꯕ ꯂꯥꯛꯄ 3 ꯐꯥꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯕꯣꯁꯦꯟꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯉꯁꯤ ꯍꯨꯝꯅꯤ ꯆꯟꯕ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯊꯧꯕꯥꯜ ꯂꯩꯁꯪꯊꯦꯝ ꯊꯧꯗꯥꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯥꯕ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗ ꯃꯍꯩꯔꯣꯏ 3ꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯄ ꯃꯤꯑꯣꯏ 3 ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫
ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯆꯦꯁꯝ ꯃꯨꯁꯇꯥꯀꯤꯝ ꯆꯍꯤ 18 ꯑꯄꯣꯛꯄ ꯁꯤꯑꯩꯆ ꯁꯂꯤꯝ ꯁꯤꯔꯥꯏꯃꯌꯥꯏ ꯂꯩꯀꯥꯏ ꯆꯦꯁꯝ ꯁꯅꯥꯊꯣꯏꯕ ꯆꯍꯤ 20 ꯑꯄꯣꯛꯄ ꯁꯤꯑꯩꯆ ꯑꯕꯗꯨꯜ ꯒꯥꯐꯔ ꯍꯪꯒꯨꯟ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯄꯨꯁꯝ ꯁꯥꯍꯕꯨꯗꯤꯟ ꯆꯍꯤ 20 ꯑꯄꯣꯛꯄ ꯄꯤ ꯁꯐꯤꯔꯨꯗꯤꯟ ꯍꯪꯒꯨꯟ ꯑꯋꯥꯡ ꯂꯩꯀꯥꯏꯅꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯊꯛꯇ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯈꯣꯏ ꯍꯌꯦꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯅꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯁꯪꯊꯦꯝ ꯊꯧꯗꯥꯝ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃꯨꯠ ꯁꯤꯜꯂꯒ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯄꯗ ꯕꯣꯔꯗ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯆꯤꯡꯅꯕꯗꯒꯤ ꯁ꯭ꯀꯨꯜ ꯒꯦꯠꯇ ꯊꯠꯂꯒ ꯆꯦꯛ ꯇꯧꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯇꯣꯞꯄꯒꯤ ꯃꯨꯠ ꯁꯤꯜꯂꯒ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯃꯇꯨꯡ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯄꯤꯔꯕ ꯃꯇꯨꯡꯗ ꯐꯥꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ COVID-19 ꯄꯦꯔꯣꯜꯗ ꯊꯥꯗꯣꯛꯈꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯟꯈ꯭ꯔꯦ COVID-19 ꯄꯦꯟꯗꯦꯃꯤꯛ ꯃꯇꯝꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯥꯏ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯈꯤꯕ ꯍꯥꯏ ꯄꯥꯋꯔ ꯀꯃꯤꯇꯤꯅ ꯏꯃꯥꯔꯖꯦꯟꯁꯤ ꯄꯦꯔꯣꯜꯗ ꯊꯥꯗꯣꯛꯈ꯭ꯔꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯁꯔꯦꯟꯗꯔ ꯇꯧꯔꯛꯅꯕ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯅ ꯉꯁꯤ ꯈꯪꯈ꯭ꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ M.R. ꯁꯥꯍ ꯑꯃꯁꯨꯡ ꯖꯁꯇꯤꯁ C.T. ꯔꯕꯤꯀꯨꯃꯥꯔꯒꯤ ꯕꯦꯟꯆ ꯑꯃꯅ ꯉꯁꯤ ꯇꯥꯈꯤꯕ ꯔꯥꯏꯅ ꯍꯥꯏ ꯀꯣꯔꯠ ꯑꯁꯤꯒꯤ ꯔꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯈꯤꯕ ꯍꯥꯏ ꯄꯥꯋꯔ ꯀꯃꯤꯇꯤꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟꯗ ꯏꯃꯥꯔꯖꯦꯟꯁꯤ ꯄꯦꯔꯣꯜ ꯏꯟꯇꯔꯤꯝ ꯕꯦꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯟꯗꯔ ꯇ꯭ꯔꯥꯌꯦꯜ ꯄ꯭ꯔꯤꯖꯅꯔ ꯑꯃꯁꯨꯡ ꯀꯟꯚꯤꯛꯁꯤꯡ ꯑꯗꯨ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯁꯔꯦꯟꯗꯔ ꯇꯧꯒꯗꯕꯅꯤ ꯕꯦꯟꯆ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯁꯔꯦꯟꯗꯔ ꯇꯧꯔꯕ ꯑꯟꯗꯔ ꯇ꯭ꯔꯥꯌꯦꯜ ꯄ꯭ꯔꯤꯖꯅꯔꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯜꯒꯤꯗꯃꯛꯇ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯕ ꯌꯥꯏ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯁꯔꯦꯟꯗꯔ ꯇꯧꯔꯕ ꯀꯟꯚꯤꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯦꯟꯇꯦꯟꯁ ꯑꯗꯨ ꯁꯁꯄꯦꯟ ꯇꯧꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯄ꯭ꯂꯦꯌꯔ ꯇꯧꯕ ꯌꯥꯒꯅꯤ ꯑꯦꯄꯦꯛꯁ ꯀꯣꯔꯠꯀꯤ ꯕꯦꯟꯆ ꯑꯁꯤꯅ ꯉꯁꯤ ꯇꯥꯈꯤꯕ ꯔꯥꯏ ꯑꯗꯨ ꯀꯣꯟꯇꯥꯖꯤꯌꯣꯟꯁ ꯑꯣꯐ COVID-19 ꯚꯥꯏꯔꯁ ꯏꯟ ꯄ꯭ꯔꯤꯖꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯄ ꯁꯨ ꯃꯣꯇꯣ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯇꯥꯈꯤꯕꯅꯤ ꯏꯪ 2010 ꯑꯃꯁꯨꯡ ꯏꯪ 2019 COVID-19ꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯋꯦꯕꯀꯤ ꯃꯇꯝꯗ ꯄ꯭ꯔꯤꯖꯟꯗ ꯑꯣꯚꯔꯀ꯭राउडिंग ꯊꯣꯛꯇꯅꯕ ꯁꯨꯄ꯭रीम कोर्टना लौखटपा सु मोटो केस का मरी लेना ऑर्डर क्या तादुना प्रिजनरसिंग इमरजेंसी पेरोल थादोकनबा खनखी लीगल सर्विसेज कमिटी की चेयरमैन प्रिंसिपल सेक्रेटरी होम प्रिजन डायरेक्टर जनरल ऑफ प्रिजन यावबा हाई पावर कमिटी में सेमदुना इमरजेंसी पेरोल थादोकपा याबा प्रिजनरसिंग मसक खांदोकनबा स्टेट सिंग सुप्रीम कोर्टना पाउताक पिखिबनि स्वाइदि मखा सथरकपोइना नहारोलगी थौदांग पाउसीदिगे तोप मरुइबा पाउख्रनमो एप्रिल अमा फाउबगी मनुंगदा पैसा पीद्रबदि लैफम थुगाइगनि खंगलखरे 19 सुबा सेंचुरीदिगी लेरक्लबा मैतेगी लैफम इबुदौ पखंग कुमसिंग इंग 2018 की जून 19 15 फाउब लाई हराउब सतखिबा इबुदौ पखंगबगी खुबम लाइसंग लैफम असि लाक्लिब एप्रिल की तारीख अमा फाउबगी मनुंगदा लमगी मपुना पैसा पीद्रबदि लैफम असि थुगाइरगन हेन ngarang सकल सनुमिकी अयुक पुंग 13 दा खंगलखरे मफम असि मेमारगी मंडले डिवीजन की अमरापुरा टाउनशिप की मनुंगसन लैबा तदले खुलदनी लैफम असिगी मतांगना कन्वीनर मणिपुर की चीफ मिनिस्टर एन बिरेन राज्य सभा की एमपी निंगथौ लैसेम सनाजौबा लोक सभा की एमपी डॉक्टर आर.के. रंजन हाइरिबा लुचिंगबा अहुमसिदा अइबा सिरोल थादुना लैफम असि मिटोप की खुद की कन्वीनर बाइजकी अदुबु ngasi फावबा पखुम अमता पिरक्तबदा नतना रेस्पॉन्स अमता लाखिद्री मेमार लेब इबुदौ पखंबगी अमता ngairaba खुबम असि कनबा ngamloidore मरमदुना मणिपुर मियाम की इकाई खुमनजरिबा लुचिंगबा अहुंगी पुंगनिंग अरोइबोइना चिंगसिनजरी हाइरक्लेन सु पाउसिदा फुंगदोरक्ली मखा सथरकपोइना तोप पावमना तेंथागी कंगला सिंदोल लमै थरमबनि हाइबा मियहुम जेल यौख्रे थासिगी तरागा मरिगी नुंगथिलदा थौबाल डिविजनल फॉरेस्ट की मनुंग चलिबा तेंथागी कंगला सिंदोल हाइरगा खंगनरिबा चिंगसांग परेंगदा लमै थरमबनि हाइबा मियहुम ड्यूटी मजिस्ट्रेट थौबाल मथंग थागी मरि फावबा जुडिशियल कस्टडी रिमांड पीबदिगी एक्विस अहुमक थासिगी कुंड जेल यौख्रबा एक्विस सिंग अदुनि टेक्नोपॉल डिस्ट्रिक्ट की मसिगी मम्बलू रिमपम विलेज दगी निंगसेन मोनसंग से यांखगी निथु अपोपो लेखिद्रबा निंगसेन थानी खुलसिमक्तदगी सिंगलाई राइसंगलिंग से कुनगतर अपोपा सिंगलाई हुंगसुंगमी अमसुम सिमफ्रुई थोचान से कुनगतर अपोपा सिमफ्रुई तमासंगनी लमै थरमगी थौदो असिगा मरी लैना थौबालगी डिविजनल फॉरेस्ट ऑफिस द एक्विस अहुमकपु फादना वांग पोंगसतखी केस असी इंडियन फॉरेस्ट एक्ट 1927 रूल नंबर 37 क्लोज 2 क्लोज 3 अमसुम 45 क्लोज 1 नतना मणिपुर फॉरेस्ट रूल 2021 की सेक्शन 4 द यारिबा वाइल्ड लाइफ प्रोटेक्शन एक्ट 1972 की सेक्शन 2 क्लोज B क्लोज 3 अमसुम सेक्शन 52 क्लोज 1 की मखादा सतखिबनी एक्विसिंग असिना पब्लिक प्रॉपर्टी एक्ट 1984 की नंबर 3 मंगन तकनबगी दमा फॉरेस्ट ऑफिशियल्स न केस ओइना रजिस्टर तौदुन इन्वेस्टिगेशन सतखिबनी
इन्वेस्टिगेशन अदुगी सरुक अमा ओइना एक्यूसिंगबु फॉरेस्ट डिवीजन की ऑफिसर सिंग वांगपंग सथबद नतना मखोइना लमै थाबद सिजनबा ओइरमगनी हाइना सिंगनबा पोलम क्यासु सीजर आइटम ओइना सीज तौखि केस असिगा मरी लेनना डिविजनल फॉरेस्ट की ऑफिसर सिंग निरकपा जुडिशियल कस्टडी रिमांड प्लेयर दु ड्यूटी मजिस्ट्रेट थौबालना तारबा मतुंग एक्विस अहुमक मथंग था अप्रैल मरी फाव ड्यूटी मजिस्ट्रेट थौबालना जुडिशियल कस्टडी रिमांड पीखिबने सुहाइदि अदुगा हौजिक ओइनदि म्याम पाउ ससु मतंग से लुसिनजरगे अमसु म्याम पुन अनौबा अपडेट ngami na sen su channel sigi mekedi gi म्यांग इन्फॉर्म मखा ताना थमजरी।